ꯃꯐꯝꯗꯗꯤ ꯂꯥꯟꯈꯤꯗꯕꯅꯤꯀꯣ ꯐꯔꯦ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯗꯥꯆꯧ ꯊꯃꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯤꯀꯨꯞꯇ ꯀꯔꯤꯒꯤ ꯑꯊꯤꯡꯕ ꯄꯤꯕꯅꯣ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯎꯠꯊꯣꯛꯄ ꯉꯝꯗ ꯑꯗꯨꯃꯛ ꯊꯃꯣꯏꯗ ꯂꯩꯈꯤꯒꯗ꯭ꯔꯥ ꯑꯁ ꯀꯃꯥꯏ ꯍꯧ ꯍꯦ ꯅꯨꯄꯥ ꯄꯥꯝꯕꯤ ꯇꯣꯡꯉꯝꯕꯤ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯍꯥ ꯅꯃꯥꯏꯗ ꯑꯗꯨꯏ ꯀꯩ ꯈꯪꯗꯦꯗꯣ ꯀꯩꯒꯤꯅꯣꯕ ꯅꯠꯇꯦ ꯗꯥꯆꯧ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯀꯧꯔꯛꯑꯣ ꯍꯥꯏꯕꯒꯤ ꯀꯧꯕ ꯆꯪꯉꯛꯄꯅꯤ ꯑꯩ ꯀꯩꯝ ꯑꯔꯥꯟꯕ ꯇꯧꯗꯤꯌꯦ ꯀꯧꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩ ꯅꯥꯀꯟ ꯂꯦꯞꯄꯝꯃꯤꯕ ꯇꯣꯡꯉꯝꯕꯤꯗ ꯀꯦꯟꯊꯣꯛꯇꯅ ꯍꯨꯔꯥꯟꯕ ꯁꯣꯜꯂꯕꯅ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯗꯦ ꯌꯥꯎꯔꯛꯄꯒꯅꯦ ꯅꯪ ꯍꯥꯟꯅ ꯎꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯅ ꯑꯗꯨꯝ ꯂꯥꯟꯕ ꯇꯥꯅꯕꯁꯨ ꯑꯩꯅ ꯁꯤꯟꯕꯅꯤ ꯑꯩꯅ ꯄꯪꯕꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯆꯩꯅꯤꯡꯉ ꯆꯩꯌꯨ ꯈꯥꯡꯒꯦ ꯅꯪꯅ ꯆꯩꯕꯗꯣ ꯋꯥꯔꯛꯑꯀꯥꯟꯗꯅꯦ ꯇꯣꯛꯑꯣ ꯑꯣꯏꯍꯟꯕꯅꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩ ꯂꯥꯟꯅ ꯂꯧꯔꯤꯗꯣ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ Soalnya cuma nang salo. Nene sa ido. Lale cuma nang salo, cuma nang mau taruh salo. Boleh salo. Nomor apa yang kita video lah? Iya, car ya, bah, iya, bah. Ini nang siapa itu jam salo. Nomor apa? Mereka tu jam tu cuma salo nang. Oke, mereka itu cuma di sana. Lale apa? Lale mana nang jam salo. Kembali tak cuma nang sing salo. Cuma nang salo bah. Anda mungkin malas.